Manipur ki oiriba charangna fivam masida census taunanaba hotnariba si central lengakna maitei furup muthatnanaba hotnaba aronba policy amani haibagi chingnaba lei karigumba Namphuda census Touraklabadi lambi lamzauda thoraktuna Meeyamgi sathiba ihou lakloi hainingai leite haina campaign for just and fair delimitation JFT gi maikedige central lengakta section warol thamlakli chahi asigi April thadagi census taunabagi thabak paikhalakliba si Param Chumna Pangthoknanaba campaign for just and fair delimitation JF na mafam kayada chatharakliba khananenabagi mifamgi saruk ama oina Uripok Sorbol Tingel Haurong Bomlaikaida Leiba Sri Mandan Mohanji Mandafta Progressive Youth Organization amadi Women's Welfare Association ge khusamnana ngasi pangthokre JFT gi Finance Secretary Sunil Karam na haikibada lamdamasigi makok thongba luchingba singna power pairaga leibak ningani haiba power pai dragana tumin leisinba MLA singi wakalon thado u lagliba January gi tang 19 dagi haugadoriba parliament ki budget session da MLA sing amadi state asida leiriba political party gi mihut singna census ki matang da pukhatuna asengba firep khanghan gadabani Manipur ki oiriba fiba masida census tauba asi maram chade NRC natraga manaba kanglon ama chatnaraba matungda census pangthokpiu haina central lengak ta taksin balaikre Manipur ki governor Ajay Kumar Vallada memorandum kaya pikre mahaka unanaba haibada leithoktuna leiri census yeithokpa haibasi president rule lenga ki luchingba governor na tabi drabanina Manipur Meeyamgi lengak mathau tarakli karigumba lengak leiramlabadi cabinet na warib lauduna central lengak ta taksilabadi census yeithokpa yabagi khudong chabalei maduna trabadi Namphuda central lengak na census pangthoknanaba honarakani asigumba phibam asi yauraktrngeida Meeyam da wakhal tahananaba JFD na khananeinaba mifam pangthokpani haike Kuki sing na hauragliba lan asigi khudong chaba lauduna central lengak na maitei furup amadi maitei lal hoba muthatnanaba lalong ama changsilakpani lo kaina changsilaktuna maitei da landa duna lam lausinanaba honariba kuki singi lalawlup singa suspension of operation chathari loinana Assam Rifles ki naton sumangda popi thahali masibak India lengak na karisu haidriba si aronba agenda ama leibagini maragasida Missing the Yenglaga census tauba yaroi haiba kholau hauzik South India da Lauraklabani karigumba South India gi state singna lauriba kholau asigi mayokta India na census taurabadi India kaiba soiroi haina Sunil Karam na makhata na phongdoki Census tautriga to kadu lalo sanu haida government of India CM cabinet thagi targadi census se adu ki mati gai laina Meeyam na laukadra Meeyam na lagi thokra tautra ku suya amakani laike haida power power na lewa kenge power power na koi jamina lege haidi ya ka ko khaba thawsi ya roi haisne balandi adu ki census phagi tawi abu bonate aduna adu ki lakna kam ko ni bansla Parliament session Manipuri. Aduna Manipur Manipur leba political party. Aduna Manipur leba MLA. Makuna government leba BJP sisna. Ena sawo tadana. Aduna political party sino Parliament magi thogam de lora kana. Parliament bukhala kana. Manipur ki bari ko people sine. Kamen na bo bata da ni hai bache. Ako ki campaign portal jana de sini mai ke apel thokari.